Lockdown na lamdam asida curfew laibana waraba matam asida sing amasung tamani ki marakta hena chana thangna polam sing khudol tamnari ba se sing amasung tamda khundam nirba furup sing machin mana oibagi nungsinaba cooperation amasung manabu wakhal gi amatoiba saktam aduni hana UCM gi president Sunil Karam na fongdorokli wafum asakam phukpi district ki manung chana laiba fongtin amasung yang noi village ta UCM amasung kuki in pina chana thakna polam sing khudol tamba amasung khul ani gi khunja singi maikai digi UCM amasung kuki in fida chana thakna polam kya khudol tamlakpagi thauramda fongdorkibani thauramadu ko mari lener kuki in pi gi president Khaiming Chongloi na fongdorkibada fungtin amasung yang noi hariba ching sing the ladiba khul sing ase cyclum sung karong assembly constituency ani gi tainab area sing the labor COVID-19 gi lockdown laikibana awaba kya mayuk nabagi matakta lambi thong infrastructure yauna hiram kya da awaba khudong cha da kya mayuk nari COVID-19 laina asigi war matam sida tengbang khudol tamnaba asina tungdasu hiram kya da nungsinaba soidana puraklakani habu ofun tamlaki अकोई मसेल मरता कॉन्फ्लिक्ट ले रहा अकोई मसेल के मरता थारुम लेता रखती अदुन अकोई मसीदा शांति ले रोय सौखत पर ले रोय अदुना अकोई पुन मकना पुंसल लकाना मणिपुर के पुन बगी फ्यूचर अमा सेम रमतमदा अकोई पुन मक पुन मक्सिना पुल लकाना वरेप लौर काना थबक ओंथोक बता रखती पृथ्वी द मालेम द ले रिबा तोंगान तोंगान बा शक्तिम तना अकोई बु नमथब ngमोय है बसे आई साउथोंना थमजगे अकोई सी याम लाइन तोन तारबा एरिया अमनी वाबसी मोय नमक वाय लॉकडाउन की मरमदा अदुबु होजिक डेवलपमेंटली सिदसु कोई सिगी एरिया से याम ना सोन थबा लैगिंग बिहाइंड ओइबने नसी सी गुडविल मिशन ओइना सिद चंगलक पसी थैदो हेंदो ना यूसीएम मथक दसु ए हरावबा फोंतोक चनिंगे अकोई मसेल Tampaki mafam singda kabara